Manipur nupi drug supplier ahum Meghalaya da phakre Manipur lakpa basta drug purakpa amasu phakre hari koi hauji president rule leibadagi development president rule gi development khara makti lakta banate lai dubu encroach arom basing tang thokpasi matang da su khoi gi chingda tawda basi matang da su miyamna di du pena de du makpu drug phabagi matang simadi oza kiran maji nungti gi ne haba pau yai maji chung lep ta basi matang se oza kiran masi kari kamai yeng be ten masi kaino ne koi kaupitu sampur sienba che kaino ge siemi ba lambel tiger road zaman road se masi aso drug cartel mafia singi aso lambi emo oire ha se masi lalo ena khale adugi mathakte koi ge sampur ga tainan laiba mejurang phongna ba por andak landslide na turel te e kain taw helicopter service to kaino na piren taw edu madugi khongi route adum leram ngene khale aduna even swai da drug ki ka tok rakan dai koi gi thangna ba lebak sing da ngasi laiba mejuram na ngasi mayok nariba mamang dai koi gi ngatani koi blood relation ni ekoi gi sin ku ki 𝐍𝐄𝐼𝐒 community sing je koi amatani brahma ogram haram bado ngasi mo koi illegal immigrant sing deport to ne hai ba hore edna ko khandok pa hore mo koi gi kano paikat pa hore je mo koi ne yang na paikale eba ana masana thakulang na masana thu da mo koi yaw ne even ngasi puri banu pi ahum da Sampur dagini mo koi ne purami ba drug sikro mari hen bagi po ne na hairi ko ana ngaitan koi ne hek phawa pun mato matam si yengo ayamba Manipur da phagera Assam da phagera Nagaland phagera natra Mizoram phagera natra even Mumbai da phagera Bangalore phagera to yu mayam Delhi da bagera ayamba se maximum je koi te seng na hargri Sampur gi eta link lay oye ko aduna koi switch di drug mafia cartel mayam gi illegal immigrants mayam gi narco terrorists mayam gi ari poppy planters mayam gi makhoi gi yamna stronghold point mafam che Sampur more machine oire haibas di koina golden triangles te koina Laos Thailand Myanmar ka haiboni epicenter di koi chap chana ni iba transit point transaction tonari ba pot jaga ji di koi Manipur si makoina ontho ame manung da haibase ono tainana mayam gi malim gi miyam na Manipur si masak khangdab du da ko haibdi ningthi jana khangba yawda ba India gi part moina lairaga su India dong ningjing bidam man di history de phasane koi gi nainana ko na mahap ta ba aruga even koi gi culture na koi gi isai nong mai sagi lejer ma culture dance kai ka adagi koi gi sports te koi Manipur na India masak tai Manipur sak tai hairaga su mafam yawna takpa ngam da ngasi drug na takpa phim la ai swais da ne koi na Manipur gi elected mayam jina so called leaders hai tare mo koi ai koi na swai da mikhal mirep mihud hai ba tam ahum se masigi m ahum se pai leina ba dong tawe amana w dong tawe m dong na amana z oi dong swai taw phim lai thoki bisda makoi ahum gi yosabi makong ahum oi ga do pot se ai koi praja sina su khanba matam da mihud chi khanba matam da mikhal matam da lan greb aruga mirep oi ba sing su koi na lan u greb paisa khara na da chai chakhai ga drug paisa khara pa ga habdo even masigi pot si mayek sengak pane sigi pot sin maram mor kan da koi sigi pot se special kaino ma miyeng amakak Maryland concern security forces sing nasu border da nga iba mato iba sing yeng mathok tai aduna makhoi gi aseng ba lisat saktham aruga masana tori mathok mayam uthorok pasina mayek seng na koi Manipur thugai ba se ekoi community amakak na particularly madugi umbrella kuki haiba umbrella je tuppaga leiba kangu sina political bargaining tawno hona bada manungda aran mathok mayam ama drug mafia cartel aduga masi leina ba arms smuggler oriba singjigi lambi oire hojiki hariba lambi ma sema iba kaino gi tiger road jamaro kain thola iba ayaba yaudana tawriba posen lawi aduga sida even tuiwari worki mathakta Manipur government gi ayaba yaudan ti pai mu connect tawa thongdo khogi laldu hormana khogi union gi government gi pasha senthang yaudana Manipur government gi yaudana sangaba laksen gi bai pot lei Aji adumba sangari pot mayam sing manungda masi kari leibano haiba pot madu share tawna bada government party ba mayam natraga bureaucrat officials mayam executive mayam arige legislature mayam ari even part judiciary marakta gi yawshalom gadra kaina mayam na hainari pot che ekoi gi division of power the constitution piri ba executive ki legislature ki judiciary gi haiba singje ahum yawna tawba pot yarom gadra ka haiba se so hang oi ka haibse swaidani aduna sidai jani koina he haiba ekoi gi Manipur kunai chawkhalan si ekoi amatone le mina je adi yu ngawba amaga ganja thamum gi mondrang ni sa sanaraga khanane na budubu madu thing ting mikhal naina ba madu kok ni puthora ise aduga madu dei khoina yengthoga leiba chumoi madugi pot mayam asoiba ahoba ureiba mayam singche khoina mapan thola ganda let's come forward and protest everything what we have akoi gi mamang da taraga leiba singdo madu thamba da koi ki gumsi ninghana gumsi aduga afaba sasan afaba leibak aduga government ama popular government lakdu su ekoina kai taw mathau tai halna hon mathau ta halaga ekoi gi leiba mihut sing duna koi gi awawa grievances nuai to mayam sing progno honabada mateng pangchana bana sumi koi ama hunaba matam nate ekoi punsanaba gi matam ne ai sumai thamjaki okay thank you very much sagachari Kiran gi